ꯄꯨꯟꯁꯤꯒꯤ ꯀꯔꯝꯕ ꯃꯊꯦꯜ ꯂꯩꯔꯤꯕꯅꯣ ꯅꯣꯡꯗꯝ ꯃꯃꯥꯅ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯗꯣ ꯃꯤꯀꯨꯞꯇ ꯍꯧꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯍꯟꯈ꯭ꯔꯦ꯫ ꯂꯤꯑꯣ ꯃꯁꯥꯗꯣ ꯐꯖꯅ ꯀꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯐꯤꯌꯥ ꯑꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯦꯛꯇ ꯄꯪꯂꯩ ꯂꯩꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯋꯥ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗꯁꯨ ꯃꯦꯆꯤꯟ ꯂꯩꯕꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯕꯗ ꯌꯥꯅꯔꯗꯨꯅ RK ꯍꯥꯎꯁꯇ ꯄꯨꯊꯈ꯭ꯔꯦ꯫ ꯃꯣꯅꯥꯁꯨ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯏꯖꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ ꯃꯐꯤ ꯄꯣꯍꯣꯡꯗ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯈꯦꯠꯈꯤꯕ ꯑꯣꯏꯕꯅ ꯂꯥꯏꯖ ꯕꯣꯝ ꯇꯨꯗꯨꯅ ꯅꯥꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯈꯔ ꯁꯣꯜꯂꯤ꯫ ꯈꯨꯠ ꯑꯗꯨꯗꯤ ꯕꯦꯟꯗꯦꯖ ꯌꯦꯠꯄꯅ ꯈꯧꯔꯤꯒ ꯂꯣꯏꯅꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯤ꯫ ꯃꯣꯅꯥꯁꯨ ꯍꯣꯝ ꯌꯧꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯔꯨꯝꯗ ꯆꯪꯉꯛꯂꯒ ꯍꯨꯏ ꯃꯥꯏ ꯍꯥꯏꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯗ ꯀꯣꯜꯂꯤ꯫ ꯃꯣꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, "ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯑꯩꯅ ꯀꯩꯁꯨ ꯈꯪꯗꯅ ꯂꯩꯔꯝꯃꯤꯁꯦ? ꯑꯩ ꯅꯤꯡꯉꯝꯗꯦ꯫ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ?" ꯃꯣꯅꯥ ꯎꯕꯗ ꯂꯥꯏꯖ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯣꯅꯥꯁꯨ ꯍꯔꯥꯎꯅ ꯂꯩꯊꯣꯛꯂꯨꯕ ꯅꯠꯇꯦ ꯈꯪꯕꯅ ꯀꯔꯤꯁꯨ ꯈꯟꯅ ꯊꯦꯝꯂꯛꯏ꯫ "ꯀꯞꯀꯅꯣ ꯃꯣꯅꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ, ꯅꯪꯅ ꯀꯞꯄꯒ ꯍꯦꯟꯅ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ." ꯋꯥꯍꯩꯗꯨꯗ ꯃꯣꯅꯥ ꯂꯥꯏꯖꯗꯒꯤ ꯇꯞꯅ ꯍꯟꯗꯣꯔꯛꯂꯒ ꯃꯈꯨꯠ ꯑꯅꯥꯕꯗꯨꯗ ꯌꯦꯡꯂꯤ꯫ "ꯀꯗꯥꯏ? ꯑꯩ ꯌꯦꯡꯒꯦ. ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯁꯣꯛꯏ." ꯕ꯭ꯔꯪ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏ꯫ "ꯀꯅꯥꯅꯣꯕ ꯅꯪꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤꯗꯣ? ꯑꯩ ꯃꯀꯣꯛ ꯊꯨꯒꯥꯏꯔꯨꯒꯦ. ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯣꯏꯅ ꯃꯤꯆꯝꯗ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯦ?" ꯂꯥꯏꯖ ꯇꯞꯅ, "ꯑꯁ ꯇꯣꯛꯑꯣꯕ, ꯑꯉꯥꯡꯁꯤꯡꯁꯦ ꯅꯍꯥꯟꯗꯒꯤ ꯄꯥꯈꯠꯄ ꯍꯟꯗ꯭ꯔꯤꯕꯅꯤ. ꯅꯪꯒꯤ ꯃꯑꯣꯡꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯂꯅꯤꯕ꯫ ꯑꯗꯣ ꯗꯥꯏꯌꯣꯛꯀꯤꯗꯤ ꯀꯝꯗꯧꯍꯧꯔꯒꯦ? ꯈꯔ ꯐꯍꯧꯔꯕꯣ?" ꯃꯣꯅꯥ ꯇꯞꯊꯔꯛꯂꯒ, "ꯈꯪꯗꯦ ꯂꯥꯏꯖ, ꯗꯣꯛꯇꯔꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ." ꯂꯥꯏꯖ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯃꯣꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯒ, "ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯌꯥꯝ ꯊꯨꯅ ꯐꯔꯅꯤꯗ. ꯑꯩꯁꯨ ꯀꯨꯏꯅ ꯄꯥꯎ ꯇꯥꯔꯝꯗꯦ, ꯗꯥꯏꯔꯦꯛꯁꯅ ꯍꯥꯏꯔꯒ ꯈꯪꯕꯅꯤ." "ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯄꯨꯂꯞꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯂꯥꯏꯖ." "ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤ ꯃꯣꯅꯥ, ꯑꯗꯨꯕꯨ ꯑꯩ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯄꯥꯝꯗꯦꯗ. ꯃꯄꯥ ꯆꯥꯅꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯏ. ꯑꯩ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯄꯥꯝꯗꯦ. ꯑꯩꯒꯤ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥꯎ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤ. ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯔꯣꯏ." "ꯐꯔꯦꯁꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯣ ꯌꯥꯝꯕꯨꯡꯗꯤ ꯎꯗꯦ, ꯃꯥꯕꯨ ꯂꯥꯛꯇꯕ꯭ꯔꯣ?" ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯃꯣꯅꯥꯅ ꯍꯪꯂꯛꯄꯗ ꯂꯥꯏꯖ ꯁꯛꯐꯝꯗꯨ ꯍꯣꯡꯉꯤ꯫ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ, ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ, ꯆꯌꯣꯜ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕ, ꯐꯣꯟꯁꯨ ꯅꯨꯃꯤꯠꯇꯨꯗ ꯇꯧꯍꯧꯕꯅ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯅ ꯉꯥꯏꯅ ꯑꯍꯤꯡ ꯀꯌꯥ ꯍꯧꯈ꯭ꯔꯕꯅꯤ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯣꯅꯥ ꯉꯛꯅ, "ꯌꯥꯝꯕꯨꯡꯅꯕꯣ? ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." "ꯃꯥꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ. ꯃꯆꯤꯟꯅ ꯅꯨꯡꯁꯤꯕꯧ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯅꯛꯁꯤꯟꯕꯅ ꯍꯥꯜꯂꯨꯔꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯣꯅꯥ. ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯍꯜꯂꯦ, ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯀꯞꯍꯜꯂꯦ. ꯑꯩ ꯌꯥꯝꯕꯨꯡ ꯎꯅꯤꯡꯉꯦ." ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯖ ꯈꯣꯟꯖꯦꯜ ꯅꯤꯛꯏ꯫ ꯃꯣꯅꯥꯁꯨ ꯃꯇꯧꯗꯨꯗ ꯂꯥꯏꯖꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯃꯥꯗꯤ ꯃꯩꯔꯥꯕꯗ ꯂꯥꯟꯅ ꯈꯟꯗꯦ. ꯂꯥꯏꯖꯕꯨ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤ ꯈꯪꯕꯅ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯈꯟꯗꯣꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟꯗꯒꯤ, "ꯑꯩ ꯂꯥꯛꯏꯌꯦ." ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯔꯣꯀꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯝꯕ ꯎꯕꯗ ꯂꯥꯏꯖ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯒ, "ꯂꯥꯛꯏꯔꯣ ꯗꯥꯗꯥ?" ꯔꯣꯀꯤꯁꯨ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯈꯥꯎ ꯃꯌꯣꯝꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ, "ꯍꯣꯏꯅꯦ, ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯅ ꯀꯨꯏꯅ ꯅꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯗꯅ ꯂꯥꯛꯏꯅꯤ." ꯃꯣꯅꯥꯗꯤ ꯔꯣꯀꯤꯒꯤ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕꯗꯨꯗ ꯉꯛꯏ꯫ ꯃꯃꯤꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯨꯝꯕ ꯌꯥꯗꯕꯅ, "ꯃꯣꯅꯥ, ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯔꯛꯑꯣ ꯗꯥꯗꯥꯒꯤ." ꯃꯣꯅꯥ ꯇꯞꯅ, "ꯍꯣꯏ." ꯃꯣꯅꯥꯁꯨ ꯔꯣꯀꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯤꯆꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯣꯀꯤꯁꯨ ꯊꯛꯅꯤꯡꯗꯦ ꯂꯣꯟꯅꯨꯅ ꯍꯥꯏꯗꯦ,
ꯂꯥꯏꯖꯒ ꯇꯣꯉꯥꯟꯅ ꯂꯩꯅꯤꯡꯕꯅ ꯊꯛꯅꯤꯡꯕ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯣꯀꯤ ꯇꯞꯅ ꯂꯥꯏꯖꯥ ꯅꯪꯒꯤꯁꯤ ꯀꯨꯏꯃꯜꯂꯤ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ, ꯌꯨꯝꯗ ꯄꯨꯊꯅꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯗꯣꯛꯇꯔꯅ ꯄꯨꯔꯥ ꯀꯟꯈꯠꯇ꯭ꯔꯤꯐꯥꯎ ꯂꯩꯈꯣꯟ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯂꯩꯕꯅꯤꯗ, ꯑꯩꯁꯨ ꯐꯖꯅ ꯀꯜꯂꯒ ꯑꯣꯏꯅ ꯆꯠꯅꯤꯡꯉꯕ꯫ ꯋꯥꯍꯩꯗꯨꯗ ꯔꯣꯀꯤ ꯅꯣꯛꯁꯤꯟꯅꯩ꯫ ꯇꯁꯦꯡꯕꯗꯤ ꯃꯩꯔꯥꯕꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯊꯝꯃꯣ ꯍꯥꯏꯗꯨꯅ ꯔꯦꯛꯁꯅ ꯁꯤꯟꯅꯗꯨꯅ ꯄꯨꯊꯍꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤꯗꯗꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯁꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯗꯕꯅ ꯍꯩꯄꯥ ꯁꯥꯔꯛꯏ꯫ ꯑꯗꯣ ꯅꯪꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯔꯗꯤ ꯌꯨꯝꯗ ꯄꯣꯊꯥꯕꯅ ꯐꯩꯗ, ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯁꯨꯝ ꯂꯩꯔꯗꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯛꯄꯅꯤ, ꯅꯥꯕꯁꯨ ꯐꯠꯇ꯭ꯔꯕꯣꯏꯗ ꯅꯤꯡꯕꯅꯤ꯫ ꯆꯨꯝꯃꯦ ꯗꯗꯥ, ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯄꯨꯊꯅꯕ ꯍꯥꯏꯔꯅꯤꯗ, ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯦ ꯏꯟꯁꯣꯟ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯔꯣꯀꯤ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯃꯛꯇꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯑꯣ, ꯑꯇꯣꯞꯄ ꯑꯅꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯂꯩꯅꯕ ꯇꯧꯔꯣ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯂꯩꯔꯒ ꯕꯣꯔꯤꯡ ꯆꯨꯅꯤ, ꯆꯥ ꯁꯛꯁꯨ ꯊꯤꯖꯤꯜꯂꯛꯀꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯤꯅꯣꯛ ꯎꯕꯗ ꯔꯣꯀꯤ ꯉꯥꯏꯍꯥꯛꯇꯤ ꯑꯐ ꯐꯠꯇ ꯀꯥꯎꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯔꯤ꯫ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯏ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯁꯤꯗ ꯂꯥꯏꯖꯁꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯅ ꯂꯣꯏꯅꯕꯅꯤ꯫ ꯔꯣꯀꯤꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯥꯏꯖꯒ ꯅꯛꯁꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯋꯥ ꯅꯠꯇꯕ ꯂꯥꯏꯖꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯗꯦ꯫ ꯔꯣꯀꯤꯅ ꯁꯥꯔꯕꯁꯨ ꯂꯥꯏꯖꯅ ꯊꯩꯗꯣꯛꯏ, ꯑꯗꯨꯕꯨ ꯔꯣꯀꯤ ꯊꯧꯅꯥꯍꯟꯗꯦ꯫ ꯃꯩꯔꯥꯕ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯃꯥꯏ ꯄꯥꯛꯅ ꯐꯪꯈꯤꯕꯅꯤ꯫ ꯌꯦꯛꯅꯕ ꯂꯥꯟꯊꯦꯡꯅꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅ ꯃꯁꯔꯨ ꯑꯣꯏꯔꯕ ꯃꯍꯥꯛ ꯑꯗꯣ ꯉꯁꯤꯁꯨ ꯃꯣꯃꯣ ꯅꯣꯛꯄ ꯍꯩꯔꯛꯄꯗ ꯂꯥꯟ ꯀꯌꯥꯅ ꯂꯥꯟꯕꯨꯡꯗ ꯂꯦꯞꯂꯒ ꯃꯩꯔꯥꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯌꯦꯛꯅꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯌꯦꯠꯂꯒ ꯂꯩꯔꯤ꯫ ꯂꯨꯁꯤꯌꯥꯅꯣ ꯐꯦꯃꯤꯂꯤꯒꯤ ꯔꯨꯜꯁꯇ ꯃꯩꯔꯥꯕꯅ ꯄꯥꯝꯗꯕ ꯈꯔ ꯌꯥꯎꯕꯒꯤ ꯃꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯂꯨꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯂꯨꯁꯤꯌꯥꯅꯣ ꯐꯦꯃꯤꯂꯤꯅ ꯃꯩꯔꯥꯕꯗ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯤ꯫ ꯃꯇꯝ ꯑꯃꯗ ꯇꯨꯝꯕ ꯆꯥꯕ ꯃꯁꯛ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯒ ꯋꯥ ꯈꯟꯅꯔꯤ꯫ ꯀꯥꯎꯟꯁꯤꯂꯔ ꯕꯣꯁ, ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯨꯁꯤꯌꯥꯅ ꯐꯦꯃꯤꯂꯤꯒꯤ ꯃꯁꯤ ꯒꯦꯃꯤꯂꯣ ꯐꯦꯃꯤꯂꯤꯒ ꯈꯨꯠꯁꯝꯅꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯔꯨꯜꯁ ꯈꯔ ꯄꯤꯁꯜꯂꯛꯂꯒ ꯕꯣꯁꯄꯨ ꯁꯥꯎꯍꯟꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯗ꯭ꯔꯒꯀꯤ ꯃꯔꯝꯗ 50%ꯗꯒꯤ ꯍꯦꯟꯅ ꯃꯥꯐꯤꯌꯥ ꯑꯃꯠꯇꯅ ꯄꯥꯏꯕ ꯌꯥꯗꯦ, ꯃꯗꯨꯒꯤ ꯔꯨꯜꯁꯇꯨ ꯂꯩ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤ ꯐꯦꯃꯤꯂꯤꯕꯨ ꯇꯁꯦꯡꯅ ꯁꯤꯡꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯏꯟꯁꯜ ꯇꯧꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯁꯨ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯔꯣꯕꯔꯠꯅ ꯇꯞꯅ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯔꯥꯏꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ LAꯒꯤ ꯀꯣꯞꯁꯤꯡꯒ ꯁꯝꯅꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯀꯣꯞꯁꯀ ꯈꯨꯠ ꯊꯣꯛꯅꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯏꯊꯣꯔꯛꯀꯅꯤ, ꯃꯗꯨ ꯇꯥꯅꯕ ꯁꯤꯟꯕꯗꯤ ꯆꯨꯝꯗꯦ꯫ ꯔꯣꯕꯔꯠꯀꯤ ꯋꯥꯍꯩꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯅ ꯇꯨꯃꯤꯟ ꯂꯩꯕꯗ ꯎꯕꯗ ꯀꯣꯟꯁꯦꯛꯂꯔꯦꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯣꯁ, ꯀꯝꯗꯧꯁꯤꯒꯦ? ꯂꯨꯁꯤꯌꯥꯅꯣ ꯐꯦꯃꯤꯂꯤꯁꯦ ꯇꯞꯅ ꯇꯞꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯐꯝꯁꯤꯗ ꯅꯠꯇꯅ ꯕꯣꯁꯀꯤ ꯍꯣꯝꯂꯦꯟꯗꯁꯨ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯕ ꯃꯩꯔꯥꯕꯗꯣ ꯃꯁꯥ ꯍꯥꯏꯐꯦꯠ ꯇꯤꯡꯈꯠꯂꯒ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯥꯎꯟꯁꯤꯂꯔ ꯑꯁꯦꯡꯕꯅꯤ ꯕꯣꯁ, ꯃꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯂꯤ꯫ ꯃꯣꯏꯕꯨ ꯑꯁꯨꯝ ꯊꯥꯗꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯣꯁꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯂꯦꯝꯅ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯕꯣꯁꯅ ꯌꯥꯕꯤꯔꯕꯗꯤ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯕꯣꯁꯀꯤ ꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯀꯅꯥꯝꯇꯅ ꯆꯤꯡꯗꯨꯅ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡ ꯇꯞꯂꯞꯅ ꯃꯐꯝꯁꯤꯗ ꯆꯥꯏꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯗꯅ ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯐꯤꯌꯥ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯀꯥ ꯍꯦꯟꯅ ꯊꯤꯡꯕ ꯂꯩ꯫ ꯑꯩꯈꯣꯏꯅ ꯉꯝꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯗꯣ ꯀꯅꯥꯅꯁꯨ ꯌꯦꯠꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯆꯩ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯩꯔꯥꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯕꯣꯁ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯁꯣꯐꯥꯗ ꯉꯥꯊꯔꯛꯂꯒ ꯃꯈꯣꯡ ꯀꯥꯔꯟ ꯆꯠꯂꯒ ꯁꯣꯐꯥꯒꯤ ꯅꯥꯀꯟꯗ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯇꯥꯟ ꯊꯥꯕꯒꯨꯝ ꯂꯦꯞꯂꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫
Asumna ngihak leramlaba tung magi yathang ngairiba misingduda onsilai. Ngasi ahing Luciano family gi head member sing tumna hatkadabani. Surrender tawraga leiraba Gambino family gi nauna sengwaliba member sing ado Iden khaklaga tumna halo. Phani boss. Nupa sing ado yathang fanglabada phupu hogonaraklaga Mairabada respect ulamlaga kadudagi thokre. Hozikti Mairaba Robert ani khakta ngai hori. Robert na mathasana. Nangyo order se. Wakal khradi khantaning mani. Mairaba nokningdana noklaga. Wakal khanta bahiro bugini. Aina ngasi fangliba China se. Aida natana aiga naknaba miwai kaya baso. Aina maram oiraga awaba tahanba. Jamna hingsi aibani. Adubu yadrabani upai lete. Ai Mairabani. Rules to aina semani. Aina thugaigani. Nauna sagwalagiba Gambino family gi members sing ado tumna mangan khraga Iden busu hatkadabani. Wasak thugaiduna mi hatpagi phangba paptudi aigi laisigi minok amana chamthokpa ngamgani. Robert khumpham khangda tumina lei. Makhoi ni so khudak toiba lan gi domak sem sakre. Somda Linda so wakal khanba yaba khalamlaga gari thodok mafam amada lakli. Ngasi mahangna thangsilliba khongthang asina tungda kari oirakani khandana ngayaki oiba wakhaldana chingduna puraga Iden gi gate mamangda lepnari. Ningzing mangjing Iden gi gate to tapna thilli. Thongakpa sing ado thonglauna hanglaga Linda bu changalli. Chumna sanghan banate masa phumna mak check tawraga changan bani. Nupi ma khakta oibana tarai manung changan kre. Adubu Linda masak khangba miwei singna khudakta Iden da lakle Linda lakle haiduna paw pikre. Guard amana Linda bo Iden gi nakta pusilai. Linda ubada Iden do marau leina noglei. Asuk thazadana nang Mairaba gumna nangak haigatlaga mafam sida lakliro. Linda so Mafia nupini. Iden da hari do thoksawa sade. Makhutta nongmei pairi adubu ma kiba pokte. Ahoina dum changsilaklaga Iden gi mangna thariba sofa du da famtharai. Linda do kantakna Nayumda lakpa guest ta kari seba tawi khangdabra. Iden noklaga nupa amad onsile. Black coffee ma. Nupa du sugyan taraduna thokre. Iden Linda da onsile. Yekna ba ayi nakta lakpa di kedo saibano. Mairaba pamdabra. Genovese family da gitoklaga Gambino da tingi khalira. Adu sukaide. Nang na ayi family da yaw bai basa. Ayi achievement da kumang choksilakani. Linda sitana noklaga. What a ridiculous thought. Ay nangi family da onsin gi haiduna lakpa nati. Family gi matang da wa khana se haiduna lakpa sunati. Masa personnel ni. Ay gi khuttagi mani mina munkiduna pukhigadore. Masi isamak na paisinduna thambagi aingona panga leitre. Maram asina nangi so kananaba. Ay gi so kanaba. A last request tawgi haiduna lakpa ni. Iden Linda bu munna yinglei. Nakna loina rudraso Linda bu munna khangi. Genovese family gi khwaidigi makok yaudaba. Khwaidigi problematic oiba member ni haiba khangi. Adubu Mairaba Robert Leo makhoi humga loinaba na ngasi paw hingduna leibani. Iden Linda bu marau leina yinglaga. Nangi problem na kari. Aduga ayi kanaba na kaino. Linda tapna noklaga. Ayi problem di always Mairaba. Ayi mabu nungsi. Iden khonjala du noklaga. Don't tell me you are coming to beg for Mairaba's life. Linda sitan noklaga. Wow. Iden nangi wakal khanbagi level se yang wangi. Adubu lamfai amada chatlaga leikibagini. Ngasi phawba nangna mai paktriba. Nangna Genovese family kahan basu ngamloi. Aduga Mairaba bu hat basu ngamloi. Nangna ngamgadaba makhakti. Mairaba gi thamoi thugaiba. Iden haifet ngaklaga. Matogaramna. Linda tapna noklaga. Diamond place to kanana pai khaningbra. Wahai du tabada Iden mami lauthori. Linda bu hena munna yinglei. Aduga Linda misak toy. Nangna tok haiba khuding ai dogi. Linda noklamadu chep lepi. Aduga yam khaba mi ngama yinglei. Ngasi phawbada
ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯤꯡꯂꯝꯕ ꯑꯩꯒꯤ ꯃꯩꯔꯥꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯅ ꯏꯐꯝꯗꯒꯤ ꯃꯨꯜꯂꯒ ꯄꯥꯏꯈꯤꯒꯗꯧꯔꯦ ꯑꯗꯨꯕꯨ ꯂꯤꯟꯗꯥꯅ ꯍꯤꯡꯂꯤꯡꯈꯩ ꯃꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯏꯗꯦꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯂꯤꯟꯗꯥꯒꯤ ꯋꯥꯗꯨ ꯀꯛꯂꯒ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯗꯨ ꯑꯣꯏꯅ ꯍꯪꯂꯛꯏ ꯗꯥꯏꯃꯟ ꯀ꯭ꯂꯦꯁꯇꯤ ꯀꯅꯥꯅ ꯄꯥꯏ ꯍꯥꯏꯌꯣ ꯂꯤꯟꯗꯥ ꯏꯗꯦꯟꯗ ꯌꯦꯡꯂꯒ ꯂꯥꯏꯖꯥ ꯏꯗꯦꯟ ꯉꯛꯅ ꯂꯤꯟꯗꯥꯗ ꯌꯦꯡꯂꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯆꯤꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯕ ꯋꯥꯔꯤꯅꯤ ꯇꯁꯦꯡꯅ ꯂꯥꯏꯖꯗ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯂꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯂꯩꯇꯦ ꯂꯤꯟꯗꯥ ꯇꯞꯅ ꯅꯣꯛꯂꯒ ꯑꯩꯅ ꯄ꯭ꯔꯨꯞ ꯂꯩ ꯍꯥꯏꯔꯗꯤ ꯏꯗꯦꯟ ꯂꯤꯟꯗꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯦꯟꯅ ꯂꯤꯟꯗꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯊꯤꯌꯨ ꯍꯥꯏꯅꯕꯨ ꯇꯝꯂꯝꯂꯕ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯏꯔꯝꯕ ꯃꯌꯦꯛ ꯈꯔꯅ ꯑꯗꯨꯝ ꯃꯥꯏꯊꯤꯍꯟꯕꯁꯨ ꯉꯝꯃꯤ ꯍꯥꯏꯅꯕꯗꯨꯅꯤ ꯂꯤꯟꯗꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯏꯗꯦꯟ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ ꯂꯤꯟꯗꯥꯁꯨ ꯃꯇꯧ ꯈꯪꯕꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯅ ꯂꯥꯏꯁ꯭ꯔꯤꯒꯤ ꯗꯥꯏꯔꯤ ꯄꯥꯔꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯗꯦꯟꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯃꯣꯏꯗꯣ ꯃꯍꯤꯛ ꯁꯦꯡꯂꯛꯄꯗ ꯃꯥ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯀꯥꯎꯖꯈ꯭ꯔꯦ ꯏꯗꯦꯟ ꯍꯔꯥꯎꯅ ꯂꯤꯟꯗꯥ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯣ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯅꯤ ꯍꯥꯏꯌꯣ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯂꯤꯟꯗꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯃꯩꯔꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯤꯗꯨꯅ ꯂꯥꯏꯖꯥ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨꯅ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯑꯗꯨꯒ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅ ꯂꯥꯏꯖꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯝ ꯑꯣꯕꯚꯤꯌꯁ ꯑꯣꯏꯔꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯒꯦ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯥꯏꯖꯗꯒꯤ ꯂꯧ ꯑꯗꯨꯒ ꯂꯥꯏꯖꯕꯨꯁꯨ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯣ ꯃꯩꯔꯥꯕꯅ ꯊꯃꯣꯏ ꯀꯥꯏꯔꯁꯨ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯒꯤꯗꯤ ꯃꯩꯔꯥꯕ ꯐꯪꯂ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯩꯔꯥꯕꯒꯤ ꯂꯦꯞꯇ ꯍꯦꯛ ꯌꯦꯠꯂꯕ ꯖꯦꯅꯣꯕꯦꯖꯤ ꯐꯦꯃꯤꯂꯤꯒꯤ ꯂꯤꯟꯗꯥꯅ ꯅꯈꯣꯏꯕꯨꯁꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯏꯗꯦꯟ ꯅꯣꯛꯂꯒ ꯑꯩꯅ ꯄꯥꯝꯕꯗꯤ ꯗꯥꯏꯃꯟ ꯀ꯭ꯂꯦꯁꯅꯤ ꯁꯪꯁꯥꯔꯁꯤꯗ ꯃꯩꯔꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯑꯩꯅ ꯀꯜꯂꯛꯀꯗꯕ ꯂꯩꯇꯦ ꯑꯩꯅ ꯀꯜꯂꯛꯄꯗꯤ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄꯗꯣ ꯄꯣꯠꯁꯛꯁꯨ ꯏꯐꯝꯗ ꯌꯧꯒꯗꯧꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯄꯥꯜꯅꯤ ꯆꯤꯡꯅꯒꯅꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯒꯤ ꯅꯪꯒꯤ ꯑꯀꯤꯕꯁꯨ ꯃꯥꯡꯍꯟꯒꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯂꯥꯏꯖꯒꯤ ꯗꯥꯏꯔꯤ ꯄꯥꯔꯛꯐꯥꯎ ꯗꯥꯏꯃꯟ ꯀ꯭ꯂꯦꯁ ꯂꯧꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯔ ꯉꯛꯏ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ ꯃꯩꯔꯥꯕ ꯉꯥꯎꯔꯤ ꯃꯥ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯤ ꯃꯥꯒꯤ ꯋꯤꯀꯦꯁ ꯄꯣꯏꯟꯠꯁꯦ ꯂꯥꯏꯖꯅ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯁꯤꯅ ꯃꯩꯔꯥꯕꯗ ꯂꯥꯏꯖꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯒꯅꯨ ꯏꯗꯦꯟ ꯇꯞꯅ ꯅꯣꯛꯂꯒ ꯃꯄꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯆꯥ ꯍꯨꯗꯅ ꯄꯨꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯊꯕꯛꯅꯤ ꯄꯥꯈꯠꯀꯅꯨ ꯃꯩꯔꯥꯕ ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯋꯥꯕ ꯃꯤꯀꯨꯞꯇꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯄꯦꯟꯖꯕꯒꯤ ꯃꯃꯤꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ ꯃꯆꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕꯁꯨ ꯅꯥꯎꯕ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅ ꯇꯣꯟꯅ ꯆꯦꯟꯗꯅ ꯊꯕꯛ ꯍꯣꯠꯅꯖꯩ ꯉꯁꯤꯁꯨ ꯅꯥꯎꯕꯕꯨ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯂꯝꯂꯒ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯍꯧꯁꯥꯅ ꯔꯣꯕꯔꯠꯇꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯇꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯍꯨꯠ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯐꯝꯗꯨꯗ ꯐꯝꯃꯤ ꯋꯥꯈꯜꯗꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯗꯗꯥ ꯀꯨꯏꯔꯦꯀꯣ ꯗꯗꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯕꯤꯔꯝꯗꯕ ꯅꯧꯖꯔꯤꯕꯤ ꯑꯩꯉꯣꯟꯗ ꯗꯗꯥꯒꯤ ꯃꯃꯤ ꯇꯥꯍꯜꯂꯝꯂꯒ ꯗꯗꯥꯗꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯗꯗꯥ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯣꯏꯍꯧꯔꯅꯤꯌꯦ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ ꯇꯣꯟ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯔꯣꯕꯔꯠꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕ ꯄꯣꯛꯂꯨꯕꯅ ꯊꯃꯣꯏꯁꯤꯡ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯄꯤꯗꯣ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯃꯅꯥꯛ ꯆꯪꯂꯛꯏ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯣꯟ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯂꯥꯏꯖ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯅꯆꯦꯅꯤꯀꯣ
Mani kay hainingmano hekta haibiyo. Iden nungaitana. Aise nakhoi chega hana city da laik taminarakpani. Aino swaida amuk lakpada noi chegi pawng tama. Aduda aise nungaitana kamai tori hangge tawuni. Tonna tapna. Ichini phareda. Makhutto lengbot pakhra nungaitraso. Aruba phibam dilan thokre. Oh, hojik to hospital da dum leibo. Natraga yumda putharamo. Puthandri doctor na fatri pau leibana fayena leiri. Idin noklaga. Adu sufai. Adu di ayamo. Hoi. Ton sing sok laga amu ka khalai. Idin sumati lengdana ton namunna yingla lei. Matong da ton idin bo hinadaba mitinga mai fet yinglam laga sanabunu yep laga tumin jatkre. Ton gi mai ke yinglaga karim nana nokli. Laizgi anam kalmane sum henjilak laba. Manau nu pisi khutlai oina sizinaba taredana. Phajai. Laizgi manau nu pini haibada jab hekjai. Mahui machi manau si amuk tang fangladi. Pokpagi mahi yan do he oinida. Ide nokmi to omlaga gari da kakhatkre. Somdana Rex na laizgi nakta laklaga kari no yengbiri. Dingnabadi leitre. Adubo karino magi thokpa pangyengde yengli. Laizgi sumasado kaisu toroktrabanina isong lang mahori. Laizgi isongda Rex laizgi manakta changmatalli. Adubo mairabana haibagi upai leita changlibani. Ngasi suma ubada laizana isong hori. Noigi sibu hospitalo natraga zelo. Kari crime torubaino ba. Aibu sum phazila thamise. Ai sumine. Ka macha sida sursu neraga ai wai heba. Leikol da thoke suyande. Thonga iba negro guard sinsina marolaba. Kaida gibu wairubano haibanida. Rex to kemta ga khumaktre. Ngasa yungan ta tawkiba laizagi dressing do amu hanna tawnaba manage to tapna lawthoklaga laizadu I karaktuna khanglaw lawri. Dressing mu nobada kya tawge habano. Rex to khangpre khangi. Aduga mamito laiza upai lete yingli. Sana tombiye nang mukhra tapna ngong ki dorge. Laiza sauning nai. Ngangu yamta. Noi nei bu phazilaga thamna tro. Naba pharaba isa. Noi na dam dan he amung na handore. Rex wangang da phone do lawthoklaga meramada call tawi. Phone nu sat pai khalai. Adubu ma wangang de lok tawsilaga pocket ta haplaga laizi isau do tahalli. Amadusu machin machado lepa kawba leite. Rex na dressing tawrindo makhong sang na tingthoklaga famlaga mathanda pangang de ngangi. Aise pharasu patrasu holy refill gi sin namuraba nupini. Aingonda nong makeup amido laman khumda mangai ribani. Ai so raiba nupi natte se noina khangra male. Ai laman khumge ba. Ai yam thuna discharge to. Natraba ai noi hospital se jaja hizilaga mutlandoini. Wahai duda Rex nong inglaktuna khonjal haifet thokna noi. Rex nong lakpaduda laiz I kakre. Mana ngangbada karim na ini khanuna khanglawai lawri. Kaino pangnong no iduba. Ai yam thuna discharge to. Ai pharabani. Noigi no maina pan basidi tera kakcheng na chikpana hina nai. Ai thoyam chinba mini. Kari crime tawbagi no ba. Noi nei phazili so. Ai thado ko corruption yaradi nongonda paisa namasu namage. Masa hek nungairakpadagi Laiza Rex uba khuding isau langi. Laiza gi isau da Rex manakta changma kizai. Machin sugem neptabaduda Rex tokpom khanglaktruduna pocket yawriba phone do lawthoklaga nakongda thammi. Taredana miwat minei mayam sa nungtingini. Noigi lan yawbra haibo ai nakong drum sai ising halaba kainom tawreba. Phone do makhutna ngasaidagi Laiza na ngangba tariba. Mayrambusu wahaiduda nofet tawrai. Isau langi he tawrindo khonjel tabada nushipna loirabani. Mayramba tapna phone do biu. Rex wangang da Laiza da phone do fatpirei. Laiza so khonjel do wongna. Kaigino pai do payu ba nang phasilaga thamiba miduni. Isau do mongonin tawromba. Michamengwanda tainabinu. Rex na hai do lawsan phom khangde mamitu pairap inglanglaga phone do taboklaga thammina khongna.